ꯑꯍꯥꯟꯕꯃꯛꯇꯗ Meerel Gi Mingsel YouTube channel ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯟꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ Daniel Gonmei, wari asi mahaki mahut sinduna aina mayangi mafamda lijarak lage mayam puna taminarasi. 2014 gi November gi date 13 ni numit adu ay yumdagi thorai aina yumdagi thoklamdai matam ado numidang wairam gi pung 3:16 chatle aina ima babada ay Bishnupurda isai record tawruge asi hairam laga thorai record studio adu yaure aduga isai record adu tawre record tawringai matam adudasu electric adu pumut mutpa aduga amukshu lakpa ngihak laita mutpa lakpa tawba aduda studio aduda lairiba nupa adunadi ashum hairami Daniel nasigidi aswaida losilase hayeng oina nganna sei record ase tawrase ngalinga sida nang su sahnaba tawro ai kari su tawram loitabani adubo ai su kari khandana as yanida isai se loisilase electric ngairingaida matamdi hokiba khanghaude aina chatki haina haugalakpa matam aduda nungdangi pung 10 minute mapan chatlammi chatlage haina studio adudagi khong thangdurai adubu studio record master aduna chatlanu ngasidi thenge lekro haina hairaklammi aishu yanida gari lainida aina studio adudagi yumda chatlage haina thoglai adubu gari amata de phanglamde aina amuk studio aduda hanjallage ashumna amuk khalli adubu thoglak amuk changba adu ikairakpa aduda changkhidre ai makhoida gari phangdre haiba phauba phone tawdun hairamdre ai khongna adum chatlage haina khanduna chatle Bishnupur bazar dagi lanthorakle adu phauba karshu tawramde Bishnupur bazar hek lanthokpada khoiramban kauba thong ama leirami adu hek yogada isada akiba ama khangphau phaurai adubu ai karshu khalamde adum chatli thong adu hek lanbaga itumda hanubi ama mami samigum urami aina khali karino asuk thenglaba matam asida sotkraba hanubi amana kaidobo chatlino aduda pungsu aina yenglubada 12 makhai tadogi toramle aisu kibanina khara thuna kong ase thangle nonggang khul adu hek yaubada aigi itungda kanagumba mi amana wari sanabagum makhol ama tarai masakti ude aina mai ase khanglei leithoktuna yenglubada kana shu leramde ai kibana isa ase pungling nikle aisu karshu tawbangam khide aigi thamoise ashum piksilai ai bungasi se siradra asi haina phauba khalai ahal singna hainabada aina chaliba mafum ase mayamna hainaba laifam tinfam kalli haiba mafum amani asi hainadi mamangda takhirami adu hek ningsinglakpaga ai akiba sum phaurak ai kimanduna mit asi usilaga khongthang kharamuk thangle hek pangthorakpaga hanubi ama makhut khattuna aingoda kaurei fingau shetuna nokphechu tawi nokphechu tawramiba adu sum yengbada inakta khara naksilakpugum tawraklami ai yumda phone tongnaba itridi yauribani adubu network yaramkhide busy adum hairaga lei aisu kimanbana aina salibase kadaidunu haiba phauba khangjilaktre aina gyan tarakpada khol yoramdai oiramkhi adu hek yobada lai harauki dress da setuna laisabi ahum jagoi sarami aibu makut thinduna yangaklami nokphechu tawrami adu hek obada ai gyan takhidre ai matau karamna yumda yorakhibanu haiba adu khangam khide ashumna tawkhiba adu ai yumda haidokhide isada hainingdaba ama poglai
ꯑꯗꯨꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯏ꯫ ꯃꯥꯏꯕꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯏꯕꯅ ꯅꯪꯁꯦ ꯂꯥꯏ ꯑꯣꯛꯅꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯆꯪꯒꯅꯤ, ꯊꯧꯔꯥꯡ ꯑꯗꯨ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯄꯣꯞ ꯂꯥꯎꯅ ꯂꯩꯃꯥꯏ ꯊꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯩ ꯑꯁꯤꯕ ꯑꯃꯒꯨꯝ ꯂꯩꯔꯝꯈꯤ꯫ ꯑꯩ ꯀꯔꯤꯅꯣ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯕꯨ ꯏꯁꯤꯡ ꯊꯥꯗꯨꯅ ꯑꯃꯁꯨꯡ ꯂꯥꯏꯒꯤ ꯄꯨꯖꯥ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯧꯗꯨꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯃꯝ ꯑꯊꯦꯡꯕꯗ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯈꯛ ꯂꯥꯟꯗꯨꯅ ꯆꯠꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫